Malem asigi mafam kaya amda thokliba lanfam kaya sing asigi manungda South Asia gi oina leidiba region asigi oiba geopolitics asisu noma gi interesting oiba hengalakli. Yumthangnariba Pakistan amasung Afghanistan hairiba country ni sigi marakta terrorism gi matakta action lokhatlibani haiduna country amana amada yamna kane attack chathanari India amasung Pakistan hairiba matam queen gi rival oiduna lakliba country ni sigi oiba marak asidasu Pakistan ni maikei digi India da attack chathagani war declare tawgani haibagi oiba warning amakak ngarang handa thorakibada ngaidi makhataba khongthang oina India amasung Bangladesh hairiba country ni sigi marakta ngamkhai gi oiba chenaba leiringai gi oiba matam asida Chinese made fighter jet sing hauji Bangladesh ki maikei digi leirigani haibagi oiba report sing lakle Another video of the Ramada Amukka Nataram Luxury South Asia gi oina maru in Indian subcontinent asigi manungda nauna lakliba another development sing asigi matang the mieng tabinasi Yahanan badangasi ekhina Bangladesh haiduna khangnariba matam amagi is Pakistan oiramliba country asina Pakistan dagi liberate tawruba matungda anoba country am hek oirakpadagina ngasi fawbi oiba journey asida mafam asigi oina khwaidigi yamna mapangal kanba country ani oiriba China amasung India hairiba country ini sigi marakta amana amada chingsinnabagi damakta honabagi oiba journey asi leptri adubu hauzik fawbi oina matam kharaki mamangda fawba Bangladesh hairiba country asigi oina naw lakliba lenga ayamba asi India ga mari chetpa country oina adumak lakhi maduda sunatana country asigi maikei digi India bu sawannabagi damakta khongthang sing kaidawnungda tawdana lakhi adubu matam kharagi mamangda yamna chawbu revolution ama laktuna mairo shungi oiba achawba ihau ama laklaba matungda Bangladesh ki oina matam queen digi lenga oidun leiramba Sheikh Hasina gi oiba lenga adu overthrow tawkraba matungdi yamna chawba onba sing ubu fangki lenga adu overthrow tawkraba matung anoba election laktringai gi oiba matamda Muhammad Yunus gi oina leiramba interim government adu hek lakpadagi India amasung Bangladesh hairiba country ini sigi oiba conflict asi adukki matik yamna wangkhre Madam adugi oina leiramba Muhammad Yunus gi oiba lenga adugi maikei digi India gi sikane corridor asi kakthatkani amasung northeast region sing asidi samudra gi oiba lambi fawde maram aduna makhona garden of the ocean ni haibi oiba wafam kya ama phongdoktuna yamna chawba mungnaba kya ama laikri nauno lakliba lenga adugi oiba tension adu yengduna India hairiba country asigi maikei digi Russia digi laikib S-400 missile defense system adu fawba northeast India amasung mainland India ga faunanabagi damakta amata ngairaba maru oiba kangphangi lambi Siliguri corridor haina khangnariba mafam asi ngak senabagi damakta deploy torakhibagi oiba thawong sing laikre adukki mati yamna tamthiba tension kya ama laikraba matungda ngasi Bangladesh hairiba country asida anoba lenga ama lakle election mai paktuna nauna lakliba Tariq Rahman gi oiba Bangladesh ki anoba lenga asiga India ga mari asi thoidok hendokna faba amasung yamna naknabagi oiba wafam adu hojik fawba utri kaitharuroba mari adu hangatpagi oiba fibam kharada leire haijaba taragasu ngamkhai gi oiba issue dagi hauraga yanadaba kya ama ngasi maksu leiri miyoi kya ama gi maikei gi USA natragana Western Bloc da leiri kangbusin asigi hena naknana chatpa yai haibagi oiba wafamsing adumak phondoknaba leiri matam kharagi mamangda USA ga defense spec sign townabagi oiba wafamsu aikona channel asida update pijakre makha taba yamna chawba development ama khakta hauzik Bangladesh ki Prime Minister Tariq Rahman asi China ki oiba khongchat amada chatkre mahaki khongchat asida hauzik Bangladesh hairiba country asigi oina makogi oina sothaduna leiraba Air Force asibu mapangal kankada nabagi da pandamda China da ki fighter jet kaya ama leiba yabagi oiba deal sing yauri haibagi oiba report kaya ama hauzik nahongna na thorakli mahaki Bangladesh ki oiba khongchat asida Chinese made Z10 CE haina su khangnariba Vigorous Dragon haina su China gi maikei gi kauriba multi-role fighter aircraft asi kunga mari launabagi oiba wafam amakak yauri hauzik leiriba Bangladesh government ki maikei gi chatliba khongchat asida deal asi wari sanaduna athuba matamda lakadoriba August asi fawbgi manungda finalize tawba yare haibagi oiba wafam sing phongdokli adubu hauzik fawbgi oinadi Chinese government ki maikei gi madugumlaba wafam sing adugi oiba chapchaba official report amata thadorakpa leitri Bangladesh side gi thorogliba report asigi matungina hairiba fighter aircraft asigi amagi oiba mamal asi $40 million oiduna hairiba deal asigi oiba total budget asi $2.20 billion gi maman oigini haibagi oiba wafam asini 1971 da form tokiba Bangladesh hairiba piklaba country asi malem asigi oina leiriba country sing asigi military gi oina chaksilakliba lambi asida aduki mati yamna sot hauraba country sing gi manungda oiri makogi oiba lanmi amasung kusu khalai sing asi thoidok hendokna faba amadi oidri masigi manungda khwaidigi maru oina hauziki matam asida achobo role lawriba Air Force asisu aduki mati yamna mapangal sonba country ama oina leiribani ngasi Bangladesh ki oina leiriba lenga asigi maikei digi
ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯌꯔ ꯐꯣꯔꯁ ꯑꯁꯤꯕꯨ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯑꯦꯀ꯭ꯋꯥꯌꯔ ꯇꯧꯕ ꯑꯁꯤꯁꯨ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯩꯅꯥꯗꯒꯤ ꯂꯩꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ J-10CE ꯍꯥꯏꯔꯤꯕ ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯔꯤꯂꯦꯚꯦꯟ ꯑꯣꯏꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯐꯥꯏꯇꯔ ꯖꯦꯠ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯔꯦꯠ ꯇꯧꯔꯛꯄ ꯀꯨꯏꯔꯦ ꯑꯗꯨꯒ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨꯗꯁꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯍꯥꯏꯔꯤꯕ ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯀꯥꯟꯅꯕ ꯑꯃꯗꯤ ꯑꯣꯏꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯂꯣꯏꯅꯃꯛ ꯈꯪꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯑꯁꯤ ꯂꯩꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯍꯣꯠ ꯇꯣꯄꯤꯛ ꯑꯃ ꯑꯣꯏꯕꯒꯤ ꯃꯔꯝ ꯑꯁꯤ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯂꯩꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗꯅꯤ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯂꯩꯉꯥꯛ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯇꯥꯔꯤꯛ ꯔꯍꯃꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯥꯔꯇꯤ ꯑꯁꯤ ꯃꯃꯥꯡꯗꯒꯤꯁꯨ ꯍꯧꯅ ꯆꯩꯅꯥꯔꯣꯟꯗ ꯈꯔ ꯍꯦꯟꯅ ꯅꯞꯁꯤꯟꯗꯨꯅ ꯂꯩꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯔꯤꯕꯅꯤ ꯑꯗꯨ ꯍꯟꯗꯛꯀꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯆꯩꯅꯥꯗꯅ ꯍꯦꯟꯅ ꯅꯞꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯥꯒ ꯃꯔꯤ ꯑꯁꯤ ꯂꯥꯞꯊꯣꯛꯄꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯗꯨ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯁꯨ ꯌꯥꯝꯅ ꯃꯔꯤ ꯆꯦꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯩꯅꯥꯗꯅ ꯍꯦꯟꯅ ꯅꯛꯁꯤꯟꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯎꯔꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯤꯄꯥꯏꯔꯤꯕ ꯑꯁꯤ ꯃꯃꯥꯡꯗꯒꯤꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯅꯗꯨꯅ ꯂꯩꯔꯦ ꯃꯗꯨꯗꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯤꯂꯤꯇꯔꯤꯂꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯂꯤꯕ ꯑꯃꯁꯨꯡ ꯏꯀꯣꯅꯣꯃꯤ ꯆꯥꯎꯈꯠꯂꯛꯂꯤꯕ ꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯥꯕ ꯌꯨꯝꯊꯪꯅꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯆꯩꯅꯥꯒꯤ ꯁꯥꯏꯠꯇ ꯂꯦꯞꯇꯨꯅ ꯇꯨ ꯐ꯭ꯔꯟ ꯋꯥꯔ ꯊꯦꯡꯅꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯀꯤꯕ ꯑꯗꯨ ꯂꯩꯔꯤꯉꯩꯗ ꯃꯃꯥꯡꯗ ꯃꯍꯃꯗ ꯌꯨꯅꯁꯀꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯗꯨ ꯍꯦꯛ ꯂꯥꯛꯈꯤꯕꯗ ꯀꯔꯤꯒꯨꯝꯕ ꯆꯩꯅꯥꯒ ꯂꯥꯟ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ 3 ꯐ꯭ꯔꯟ ꯋꯥꯔ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯆꯩꯅꯥꯒ ꯀꯟꯐ꯭ꯂꯤꯛ ꯗꯥꯏꯔꯦꯛ ꯊꯣꯛꯇꯕ ꯇꯥꯔꯒꯁꯨ ꯄꯥꯀꯤꯁꯇꯥꯟꯒ ꯊꯣꯛꯄ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟ ꯈꯛꯇ ꯅꯠꯇꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯌꯥꯎꯁꯤꯜꯂꯛꯇꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯏꯁ ꯑꯃꯁꯨꯡ ꯋꯦꯁꯇ 2 ꯐ꯭ꯔꯟ ꯋꯥꯔ ꯊꯦꯡꯅꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯆꯠꯊꯗꯨꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯊꯣꯛꯈꯤꯕꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯅ ꯃꯍꯃꯗ ꯌꯨꯅꯁꯀꯤ ꯂꯩꯔꯝꯕ ꯂꯩꯉꯥꯛ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯄꯤꯈꯤ ꯋꯥꯔꯅꯤꯡ ꯀꯌꯥ ꯑꯃ ꯇꯧꯈꯤ ꯑꯗꯨꯕꯨ ꯗꯥꯏꯔꯦꯛꯂꯤ ꯂꯥꯟꯐꯝ ꯑꯁꯤꯗꯤ ꯌꯥꯎꯈꯤꯗꯦ ꯃꯔꯝꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯤꯂꯤꯇꯔꯤꯂꯤ ꯃꯄꯥꯡꯒꯜ ꯀꯟꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯗꯨꯗ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯈꯤꯕ ꯇꯥꯔꯒꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯦꯟꯇꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯁꯦꯟꯇꯤꯃꯦꯟ ꯑꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯃꯤꯑꯣꯏ ꯀꯌా ꯑꯃꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯨꯗꯨꯅ ꯂꯩꯔꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯌꯨꯝꯊꯪꯅꯔꯤꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯁꯤ ꯐꯒꯠꯍꯟꯕ ꯉꯝꯗꯅ ꯂꯩꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯁ꯭ꯇꯦꯖ ꯑꯃꯗ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯤꯂꯤꯇꯔꯤꯂꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯄ ꯃꯗꯨꯁꯨ ꯃꯔꯨꯑꯣꯏꯅ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯥ ꯍꯦꯟꯅ ꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯄ ꯑꯃꯁꯨꯡ ꯆꯩꯅꯥꯒ ꯍꯦꯟꯅ ꯃꯔꯤ ꯆꯦꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯔꯒꯅꯤ ꯃꯇꯝ ꯑꯃꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯆꯦꯛꯁꯤꯜꯂꯝꯗꯕ ꯇꯥꯔꯒꯁꯨ ꯉꯁꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯤꯀꯟꯅ ꯀꯣꯔꯤꯗꯣꯔ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯒꯤ ꯃꯅꯥꯛ ꯅꯛꯄ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁꯁꯤꯡ ꯑꯁꯤꯗ S-400 ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯅꯧꯕ ꯃꯤꯂꯤꯇꯔꯤ ꯑꯦꯌꯔ ꯕꯦꯁꯁꯤꯡ ꯁꯦꯝꯒꯠꯈ꯭ꯔꯦ ꯌꯥꯝꯂꯕ ꯂꯥꯟꯃꯤꯒꯤ ꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯊꯥꯖꯤꯜꯂꯛꯄ ꯑꯃꯁꯨꯡ ꯉꯝꯈꯩꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯐꯦꯟꯁꯤꯡ ꯇꯧꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯑꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯍꯤꯟꯗꯨꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛꯁꯤꯡ ꯑꯁꯤ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯊꯪꯅꯔꯤꯕ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯔꯤ ꯆꯦꯠꯅ ꯂꯥꯛꯈꯤꯕ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯃꯔꯤ ꯐꯒꯠꯂꯛꯄꯒꯤ ꯃꯍꯨꯠꯇ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯂꯨꯆꯤꯡꯕꯅ ꯆꯠꯈꯤꯕ ꯑꯃꯁꯨꯡ ꯆꯥꯏꯅꯤꯁ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗꯅꯤ ꯉꯁꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯏꯁꯨ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯆꯥꯎꯅ ꯅꯩꯅꯔꯤꯕ ꯀꯨꯞꯁꯤꯟꯅ ꯌꯦꯡꯅꯔꯤꯕ ꯑꯁꯤ